Adam Rainer haiba Miyoi asi masagi chahi 34 suba faoba 4.8 feet khakta wangduna apikpa Miyoi ama oikhi adubu mahak asi masagi chahi 51 suba faoba haibadi mahakna sikhiba matamdu faobada 7.8 feet wangkhi Chainagi scientist singna 630 feet luba singhol ama thengnakhi aduga singhol asigi manungda ariba matamgi umang ama leiba thengnakhre Malem asigi khwaidagi pikpa hai asi Asian water mill asini aduga hai asigi size asi 0.3 dagi 1.5 millimeters khaktani 1954 da Miyoi amagi pukchepta 9 pounds fawul lumba meteorite ama pankhi Peg number 1 Adam Rainer haiba Miyoi asi masagi chahi 34 suba fawba 4.8 feet khakta wangduna apikpa Miyoi ama oikhi adubu mahak asi masagi chahi 51 suba fawba haibadi mahakna sikhiba matamdu fawba wangkhalakpa lepkhide mahakna sikhiba matamda mahak asi 7.8 feet fawba wangkhi mahak asi 1899 da Austria da pokhi aduga Miyoi asina apikpa mi ama oirambadagi khanghaudana wangkhalakhiba asi mahakna chahi 10 surakpa matamda mahaki pituitary gland da benign tumor haiba tumor asi narakpadagi growth hormone ka hena puthorakpana maram oiraga mahak asi ikhang khanghaudana wangkhalakhibani mahakna chahi 39 subada mahak asi 7.2 feet fawba wangkhi aduga mahakna sikhiba matam haibadi 1950 da masagi chahi 51 suba matam asi fawbada mahak asi 7.8 feet fawba wangkhi mahakna ikhang khanghaudana wangkhalakhiba asina maram oiraga health problem kaya ama khudam oina mit chengna uraktaba asigumba problem kaya ama mayoknakhi Peg number 2 Malem asigi khwaidagi pikpa hai asi Asian water mill natraga scientific londa Wangkhiba globosa haiba hai asini aduga haiba hai asigi size asi 0.3 dagi 1.5 millimeters fawbani hai asi apikpa kakcheng amaga changdamnaba yai aduga hai makhal asi Asia America amadi Africa gi mafam kharada fangani makhoi asi pat amadi pukhri gumba fresh water da tauduna leiba thengnagani Thailand da hai makhal asibu protein yamni yawba chinjak amani haina longnai amadi Southeast Asia da nutrient rich superfood ama oina chanai Peg number 3 khwaidagi tenba underwater tunnel asi Netherlands gi Haderwis ki manakta leiba aqueduct beluimer haiba asini aduga tunnel asigi asangba asina 25 meters haibadi 78 feet khaktani tunnel asina boat singbu masigi mathakta chatpa yahali underwater tunnel asi yan hana 2002 da hangdokhi tunnel asigi mathakta ising chenba amadi boat singbu masigi mathakta chathok chasin tawba asina underwater tunnel asibu hena unique oheli Peg number 4 Chainagi scientist singna 630 feet luba singhol ama Guangzhou da discover tawkhre aduga singhol asigi manungda ariba matamgi umang ama leiba thengnakhre umang asigi manungda hauriba using asi 100 feet hena wangi singhol asigi asangba asina 306 meters ni amadi masigi apakpana 150 meters ni aduga angakpa singhol asi 2022 da discover tawkhibani scientist singna singhol asigi manungda atopa ikhoina khangdriba jiba kaya ama soidana leiramgani haina thajanari Peg number 5 1954 gi November 30 gi 2 pm chatpa dwaida Miyoi amada meteorite ama pankhi Miyoi asi en Elizabeth Hot Saibi nupi asini aduga mangonda pankhiba meteorite asi the Saila kauga meteorite haiba meteorite asini meteorite asi 9 pounds fawbulumi
meteorite asina pankiba asi mahaki mayumda haibadi Alabamagi Oak Grove ta leiba mahaki mayum adugi yumthak fauduna laklaga mahaki pukseptani masi mahakna tumlingai matamdani laibak fawadagi manung yongna sokhokide masigi matungda mahakna Dr. Moody Jacob ki manakta chattuna treatment tawki amadi meteorite aduna pankiba mafam aduda chauna dakta aduna leikhi mangonda pankiba meteorite asibu mahakna Alabama Museum of Natural History da donate tawki ngasi fawba meteorite adu museum adu da leiri. Hack number 6 Karnataka gi coastal region da Marabanthe Beach kauba mafam ama lei aduga mafam asigi road asi National Highway 66 ni amadi sorok asigi nakal amada Arabian Sea lei aduga atopa nakal asidana Saupernika River haiba silei mafam asi Udupi district ki manaktani aduga mafam asigi top topa mawong asina haiba mafam asida malemgi mafam kayadagi miyoi sing laknari. Hack number 7 angang amana nongmagi manungda 200 times smile tawi amadi average oina nupi amana nongmagi manungda 62 times smile tawi adubu nupa amana nongmagi manungda 8 times khakta smile tawi masigi maramdi angang singna smile tawba asina makoigi brain develop tawada mateng pangi amadi masina makoigi nervous system asi healthy oiri haibadu takli bani aduga adult singna smile tawbagi chang hantarakli ba sigi maramdi responsibility hangalakpa maram asinani adubu nupadagi nupini hena smile tawriba asina emotional expression henba amadi facial muscle manadaba asinani. Hack number 8 aikhoi miyoi bana malem asida hinglakliba asi chahi lakh ani muk sure adubu aikhoi gi history asidi chahi lising manga changa muk khakta subada ngairi masina takpadi aikhoi gi puwari gi saruk maudra tareti aikhoi na khangdana leirakli atopo haida hairagana aikhoi gi history asi saruk maudra tareti mangkhre haibani masi aikhoi na ariba matamda yeklamba lai sing amadi turung sing de yeklamba tongan tongan ba symbol asina udam oiri. Hack number 9 Baju people haiba miyoi kanglup asi samudra gi mayai de leiba miyoi kanglup ni makhoina una saba goggle sing uptuna amadi makhutta ta ama paiduna ising manungda 200 feet phawba luthana minute traum doi gi changda iroiduna ising manungda leiba jiba singbu phaduna chai makhoi asi Southeast Asia gi samudra sing khudam oina Indonesia Malaysia amadi Philippines haiba mafam sing asida lei aduga makhoi gi mayum asi ising mathakta atauba boat ama oina sai masigi maramdi makhoina nga phawada hena khudong chana bani